Manipur tradition na mingshel oiba lamni. Lamdam asigi kachin khudingna lamdam asigi oiba fazraba culture bu takli. Masita sunatna nesarga sagonatuna matam pumnamakta leiba asigi maramna mioi kiyagi oinadi lamdam asda lakpa amuktang satpagi khudongchaba fanglagadi haina sonaribani. Haijinabnate saur cities have this year the khudongchaba kya fangi haiduna leinaba taragasu karigumba kanda mioi bekoisi nature gi darkar adumak oiri. Aduna ngasigi video asida Bollywood star dagi horaga even internationally sakhangnaraba adugumba mioi na Manipur da lakhiba amadi makoina lamdam asda Karigidamk Lakhibano aduga khwai maru oina Manipur dagi halamdai makoina lamdam asigi matangda kari wafam thamlambage haibna chingba wahang myam sigi paukhum video asdagi ekhoi punna khangminasi. Number 5. DJ Soda 2019 की October थादा South Korea की यामना popular ओइबा DJ girl Wang So-hee अइखोइना DJ Soda हाइना खंगनबा नुपी असि इम्फालदा पांगथोकपा EDM festival saruk yarunaba lakadawri haibagi paw asina khabar se amadi social media platform singda headline oiraki. Event asigi mangoinana Manipur hek yorukpaga Mongjam village asida Green Manipur haiba mission asigi saruk amoina u thabagi program ama DJ Soda yauna pangthokki. Isaigi event amagidamak Lakhiba DJ Soda mahakni environmental initiative ta saruk yakhiba asina mahak nature busu yamna hakchinna pamjai haibasi aikoina khangba ngammi. Mahakki fazarba khongthang asina Manipur da leiriba youth chingda paujel lama pirami. Madudi saukhalakpagi kumhai harau myam siga loinana prakriti gi oiba thabak thoram singda yausinba haibasi yam maru oi. Masibo ikoina ithaudang amoina laugadabani haibagi paujel asi miyam da piramki. No doubt DJ Soda even yaripok fawi oroklamki. Manipur gi mafam kya da su chatlamki. Masina takli lamdam asibu mahakna karai fo khanjai amadi nungsijai haibasi. Aikoina football tennis amadi cricket match sing yengba khak natuna pamjaba team da support tobusu yaba platform amagi matangda khara khangminasi. Masigi platform asda football cricket amadi esports na chingba masana sing asida live match sing follow tobi ai. Amadi masdagi aikoina kanabasu lahobi ai. Sel hapa amadi lauthokpada isagi details amata sanghandana yam safe oina pangthokpasu yai. Anoba user singi welcome bonus legani promo code asi haplaga claim tawbiyo. Akupa marol amadi platform aski link comment pin tawravani. Number 4. Randeep Hooda 2023 ki November thada Hollywood amadi Bollywood ki superstar Randeep Hooda Manipur da lakhi. Mahak Manipur da lanai thauram amagi lakhibani. Maming lerve actor asina actress Lin Laisromga Manipur gi konung Imphal da punsi leipun semki. Wedding ceremony asisu mai pakna maitei ekhoi gi fazraba traditional dress leitengduna pangthokki. Amadi Randeep Hooda na Manipur gi heritage amadi culture bo aduki matik thak wangna lawi haibasi maki wedding ceremony asida ekhoina uba fangki. Randeep amadi Lin anigi luhongba asi icham chamba luhongba ama natti. Masi haribagi maramdi makoi anigi wedding asina kanaba amasu aikhoida piri madudi Manipur gi nat lining fije chakcha mayam sing asi mainland India amadi whole India da khanganbada chauna tingbang khi haibada haimanba thokloidra khalli. Masi agi oiba moni mayam gi su comment ta thambiramu. Number 3. Susmita Sen 2022 की November thani Bollywood की maming lerve actress Susmita Sen Imphal da pangthokpa Sangai festival gi stage da masik mangan ga loinana Manipur miyam na uba fangki. Amdi Robert Naurem na design tawduna mahakna showstopper oina ram walk amaso chatpai khoina uba fangki. Event asi Baigachandra Open Air Theater samna boat harga ikhoina khangnaba sahi gi tongan tonganba cultural event sing host tauba mafam asda pangthokhibani. Susmita Sen na stage da thorukpa si fashion gi wari khaksu oidri. Manipur gi handlooms amadi textile industry asigi mai pakpani haina aikhoina lawbi ai.
Maramdi mahak Miss Universe ki crown fangkrabini. Mahakumbi amana set litpa fizol sing country asikhak natana malem pumbada mitau tamjaningai oiribani. Poloida masina Manipur ki local artisans singna hona zariba mayam asi recognition fangnabu honabada saungna tengbang dawribani. Number 2. Sushant Singh Rajput. Maming lerba Bollywood actor asi sahi nifu fana punsi khidi. Tawbadabu mahak afaba miyoi, afaba actor amadi larik laisu amadi lam khudingda heitoi singthoiba misak amoina hauki. Asumna mahaki telaba punsi eduda Manipur da su yoruklamki. 2017 ki July thada Sushant Manipur da laktuna lamdam asta leiba CRPF camp amada telaba matam khara leramki. Mahakna commando training, drills amadi commando singi daily routine da faw saruk yaki. Masi myamsi mahakna publicity gi khalaga tawkiba amata nate. Masi makoi gi nungsiraba mayom makoi gi lamdam thadoktuna laibak asibu ngak seluni haina thorakliba jawan singi paudam khara doragasu myamda uhannaba amadi makoi ga matam khara lelunaba haina lakhibani. Masigi mahaki khongthang astagi miyamna khangma ngamki madudi celebrities singna makoigi leidiba power adubu sizinaduna unsung hero singda mangal ama piba ngammi haibasi. Mahakna Manipurdagi halamdai ima singna yonba kihom singnadana mahau tangki. Masi mahaki chamjaraba nature singi manungda amani. Number 1. Thailand ki Princess Mahasakri. 2018 ki November thada Thailand ki Maharani asi Manipur pangthokpa khwaidagi chawba festival amoriba Sangai Festival saruk yarunaba Imphal da thunglaki. Mahakna Manipur laklamba asida Manipur ki tongan mafam sing khudam oina Kangla Fort, Loktak Lake asina chingba mafam sing su satlamduna mafam dugi fajaba sing yinglamki. Masita sunatuna malemda tangna fangba sangai singi leifam amoriba kaibal lamjau mafam astasu visit tauki. Mahakna atamnana yam pamna satuna yenglamba mayam sing asina tagli Manipur gi oiba sathina ina khunba heritage ngasi su mangdri leiri haibasi. Mathakta haijakriba tongan lamdamdagi lakpa atithi sing asi lakpada Manipurda sathina tongjaba oiki. Makoina Manipur gi leijariba heritage, culture, lifestyle punumak asi malem pumda khanganbada chauna mating pangkribani. Masi thamjaraga ngasi gi oinadi myambu tike facts na kaina nabagi tanja du laujari.